बस यो है यार अगी इमिंग विलियम बिनोदिनी खैरमन इमा कैथेल कोऑर्डिनेटिंग कमिटी फॉर पीस की को कन्वेनर ngasi aikoina pangthokjariba mifam asi atai amagi nate aikoina kayarak hanna manipur ki waraba praja singna kholau kaya laujare protest kaya taujare doi masung sathariba phatraba kuki gi lalong ase nemba ko bolaitre maram asidagi manipur ki ichasing mapanda laiba Delhi da laiba manipur ichasing ki organization singnasu asigumba awaba ase moisu khangba ngamdaduna protest ama lagliba July ki tang 19 da Delhi da protest tawgadori asigumlaba protest asida aikoi manipur da laiba kaithen ki imaiben punama CSO punama loinana praja sing maira paibi punama ase pullaga how ground da pung amadagi pung ahum phawba protest ase mapung bhana chathajagani hairiba matam asida sucho soidana manipur da leibiriba imaiben CSO na jingba punama maira paibi Chilina puna magling rakuna protest ase mahut mapung phahansi soidana lingbi rangna bagi damakta committee ki magai degi appeal tawjari loinana aikona tawgadori ba asigi maram kharachu ningsing jage mayam ni mafamda aikona asukui ba landa bada mayong narari ba haijari ba sachari ba puna ma ase tabi gaduna lagasu ngasi Central government amadi Manipur government na kuki di sariba bagar sing ase atuba matamda mase thugai binaba loina na Central government na kari di damakta kuki di chang ni bano hai ba se machi atangbo hang amai ko di pung da paure mana masina loina na masiga loina na aikoi ki Sarpham Subham Laitraba Mayum Makai Laitadana Relief Camp da Laiba Myoy Sing ase masina kayang puina relief camp ta hingadori bano masi jo atu bamatamda Central government amadi Manipur government na macha gi laifamda hangi mayum yumpham aduda hanjan hanbiba haiba je kodi achawa wakhalol namani masi so dana tawgina basu koi committee ki magai dagi amadi lailiba Manipur praja punamakna Central government amadi Manipur government nolu chari yebiyo asigumnawa aswaraba matam asida budget mi phangda su kalguma Manipur ge amata panbirakta ba su ai pungingda chingda jabalai Manipur asibu bharat ki manungda laitrabara haiba wahang ase ai pungingda haujari akoi kari su khangjaba nate koi di nong chara talaga leijaba mai ben ngatani adubo nungai tabana big thalakpadagi asigumla ba wakhala se akoi laibani maramasina budik lakadori ba tang 19 da Delhi da leiba icha singna tawgadori ba protest asiga mari leinana akoi su punamak amatto na saugatnina dana Manipur macha ngatanina hairiba khongjang ase chachan minasi haiba wafam ase committee ki magai dagi thamjai